ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯆꯥꯎꯅꯨ ꯑꯃꯁꯨꯡ ꯇꯣꯅꯨ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯆꯥꯎꯅꯨ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯇꯣꯅꯨ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯌꯥꯝꯅ ꯄꯥꯝꯂꯛꯈꯤ꯫ ꯊꯕꯛꯁꯨ ꯀꯌꯥ ꯁꯨꯅꯤꯡꯂꯝꯗꯤ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯎꯕꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯁꯥꯎꯕ ꯊꯣꯏꯅ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯄ ꯋꯥꯐꯝ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯝꯂꯒ ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯖꯠ ꯋꯥꯉꯥꯡ ꯇꯥꯔꯒ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯕꯗ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯉꯥꯡꯅꯅꯤꯡꯕ ꯁꯛꯅꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯁꯤꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯟꯖꯦꯟ ꯁꯟꯉꯥꯛ ꯉꯝꯂꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯟ ꯍꯣꯏꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤꯕꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯗꯨꯅ ꯂꯩꯕ ꯂꯝꯂꯩꯃ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛ ꯂꯥꯝꯗꯨꯅ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯐꯖꯈ꯭ꯔꯕ ꯂꯥꯇꯣꯟ ꯑꯆꯧꯕ ꯑꯃꯗ ꯍꯥꯞꯂꯒ ꯔꯨꯃꯥꯜ ꯑꯉꯧꯕ ꯐꯖꯕ ꯑꯃꯅ ꯌꯣꯝꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯟ ꯁꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯝꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ, "ꯍꯣꯏ ꯏꯅꯦꯝꯄꯣꯛ, ꯅꯍꯥꯛꯅ ꯄꯨꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯕꯗꯤ ꯆꯥꯅꯕ ꯄꯨꯔꯤꯕꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯥꯝꯂꯦ, ꯑꯩꯈꯣꯏꯗ ꯄꯤꯖꯕꯤꯔꯣ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯑꯩꯅ ꯄꯨꯔꯤꯕ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯒꯤꯅꯤ, ꯅꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯥ" ꯍꯪꯂꯛꯈꯤ꯫ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯅ, "ꯃꯈꯣꯏꯗꯤ ꯌꯨꯝꯗ ꯂꯩꯕꯅꯤ, ꯑꯗꯨꯅ ꯏꯅꯦꯝꯄꯣꯛꯅ ꯑꯃꯨꯛ ꯊꯣꯡꯕꯤꯔꯒ ꯄꯤꯖꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯁꯟꯖꯦꯟꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯐꯪꯗꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯂꯥꯝꯕ ꯈꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯖꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗꯁꯨ ꯀꯔꯤꯁꯨ ꯐꯪꯗꯕꯅ ꯆꯥꯗꯅ ꯂꯦꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯦꯝꯕꯣꯛꯀꯤ ꯅꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯦꯡꯃꯥꯟꯅꯕꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯒ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯧꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯈ꯭ꯔꯤꯕ ꯆꯥꯛ ꯑꯁꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ" ꯍꯦꯛ ꯍꯥꯏꯔꯨꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯪꯂꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯌꯨꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯀꯔꯤ ꯃꯔꯝꯒꯤ ꯅꯈꯣꯏꯅ ꯍꯟꯖꯤꯟꯈꯤꯕꯗ ꯌꯨꯝꯗ ꯆꯥꯛ ꯂꯩꯔꯝꯂꯣꯏꯗꯧꯔꯤꯕꯅꯣ?" ꯍꯪꯂꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ, "ꯏꯅꯦꯝꯄꯣꯛ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥ ꯏꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣই ꯑꯅꯤ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯥꯟꯅꯕꯗꯒꯤ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯈꯨꯡꯒꯪ ꯑꯆꯧꯕ ꯑꯁꯤꯒꯤ ꯁꯟꯌꯥꯝ ꯑꯁꯤ ꯁꯦꯜꯂꯨ, ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯊꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯈꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯨꯟꯒꯤ ꯁꯟ ꯁꯦꯜꯍꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟꯈꯤꯕ ꯃꯇꯝꯗꯁꯨ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇꯕꯅ ꯑꯩꯈꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯇ ꯁꯟꯌꯥꯝ ꯑꯁꯤ ꯊꯠꯄꯗ ꯋꯥꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯋꯥꯗꯨꯅ ꯆꯥꯛ ꯊꯣꯡꯗꯕꯗꯒꯤ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯅ ꯏꯅꯦꯝꯄꯣꯛꯅ ꯄꯨꯔꯤꯕ ꯆꯥꯛꯇꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯖꯕꯤꯔꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ" ꯍꯥꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕ꯭ꯔꯥ?" ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯝꯃꯤ, "ꯏꯅꯦꯝꯄꯣꯛ, ꯑꯩꯈꯣই ꯑꯅꯤ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩ, ꯑꯃꯅ ꯈꯨꯟꯗꯣꯟꯗꯒꯤꯅꯤ, ꯑꯃꯅ ꯈꯨꯟꯀꯣꯛꯇꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯜꯂꯤꯕ ꯁꯟ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯣꯏꯗꯨꯅ ꯄꯨꯔꯒ ꯑꯃꯅ ꯑꯋꯥꯡ ꯇꯝꯅ ꯍꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯃꯅ ꯈꯨꯟꯒꯤ ꯈꯥ ꯄꯥꯡꯅ ꯍꯣꯏꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡꯗ ꯊꯅꯝꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯦꯝꯄꯣꯛ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯁꯅꯥꯎ ꯌꯦꯠꯁꯤꯟꯅꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯗꯨꯅ ꯆꯩꯕꯤ꯫ ꯑꯩꯈꯣই ꯑꯅꯤꯃꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ
ꯃꯈꯣꯏꯅ ꯆꯩꯕ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝ ꯋꯥꯅ ꯈꯥꯡꯉꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯤꯡ ꯌꯥꯎꯔꯛꯇꯨꯅ ꯀꯔꯤꯒꯤ ꯅꯃꯤꯠ ꯑꯣꯟꯗꯅ ꯁꯟꯅꯥꯎ ꯆꯤꯠꯊꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯆꯩꯕꯒꯤ ꯃꯊꯛꯇ ꯐꯨꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯍꯟ ꯃꯈꯣꯏꯅ ꯊꯠꯄ ꯉꯝꯗꯕ ꯁꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯇꯧꯕꯤ꯫ ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯂꯩꯕ ꯃꯤꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯗꯨꯛ ꯅꯥꯅ ꯐꯨꯕꯤꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯡꯅꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯃꯗꯤ ꯈꯨꯟꯒꯤ ꯈꯨꯟꯌꯥꯏꯗ ꯂꯩꯕ ꯀꯥꯎꯕ ꯀꯧꯕ ꯅꯤꯄꯥ ꯑꯃꯒꯤ ꯁꯟꯅꯥꯎ ꯑꯃ ꯃꯥꯒꯤ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯠꯆꯤꯟꯕꯗ ꯁꯟꯅꯥꯎ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯅꯤꯡꯗꯨꯅ ꯊꯠꯆꯤꯟꯕ ꯉꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗ ꯁꯟꯅꯥꯎ ꯑꯗꯨꯅ ꯉꯝꯗꯨꯅ ꯁꯟꯌꯥꯝ ꯆꯠꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯥꯎꯕ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯎꯅ ꯊꯠꯄꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯁꯟꯅꯥꯎ ꯊꯠꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯈꯝꯗ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕ ꯑꯗꯨꯅ ꯊꯥꯗꯨꯅ ꯐꯨꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯅꯥꯅ ꯀꯞꯇꯨꯅ ꯁꯟꯅꯥꯎꯗꯨ ꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯦ꯫ ꯃꯗꯨ ꯃꯥꯅ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯨꯝꯅ ꯆꯩꯔꯛꯈꯤ꯫ ꯃꯤꯅꯥꯏ ꯃꯆꯥꯁꯥ, ꯅꯊꯤꯕꯣꯡ ꯆꯥꯒꯅꯤ ꯍꯥꯏꯕꯗ ꯈꯪꯕ ꯁꯟꯅꯥꯎ ꯃꯆꯥ ꯑꯁꯤꯕꯨ ꯊꯠꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯍꯥꯏꯗꯨꯅ ꯆꯩꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅ ꯎꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯣ ꯈꯨꯔꯥ, ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯈꯨꯔꯥꯒꯤ ꯁꯟꯅꯥꯎ ꯑꯁꯤ ꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯈꯨꯔꯥꯁꯨ ꯈꯔ ꯊꯠꯄ ꯌꯥꯎꯕꯤꯕꯗꯤ ꯐꯕꯅꯤ"꯫ ꯃꯗꯨꯗ ꯀꯥꯎꯕꯅ ꯁꯥꯎꯗꯨꯅ, "ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯨꯅ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯧꯗꯥꯕ ꯁꯥꯔꯤ"꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ, "ꯀꯔꯤꯅꯣ ꯈꯨꯔꯥꯗ ꯊꯧꯗꯥꯕ ꯍꯥꯏꯕꯗꯤ? ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯪꯒꯤ ꯁꯟꯅꯥꯎ ꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ꯫ ꯈꯨꯔꯥꯒꯤ ꯃꯤꯠꯇꯨꯕꯨ ꯎꯕꯤꯗ꯭ꯔꯕꯔꯥ" ꯍꯦꯛ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯧ ꯑꯗꯨꯗꯒꯤ ꯈꯨꯂꯥꯛꯄ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯈꯨꯂꯥꯛꯄ ꯁꯥꯎꯔꯗꯨꯅ, "ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯁꯟ ꯅꯁꯥꯅ ꯁꯦꯜꯂꯣ. ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗꯤ ꯁꯟ ꯌꯥꯝ ꯁꯦꯟꯕ ꯉꯝꯂꯔꯣꯏ" ꯍꯥꯏꯔꯦ ꯍꯥꯏꯅ ꯈꯨꯂꯥꯛꯄꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯕꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ, "ꯈꯨꯂꯥꯛꯄꯅ ꯁꯥꯎꯕ ꯆꯨꯝꯃꯤ. ꯑꯁꯨꯛ ꯌꯥꯝꯕ ꯁꯟꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯃꯤꯔꯣꯟ ꯊꯣꯛꯄꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯁꯪꯒꯣꯟꯗ ꯆꯪꯉꯨ ꯌꯥꯒꯗꯧꯔꯤꯕꯅꯣ" ꯍꯥꯏꯅꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯋꯥꯠꯂꯤꯉꯩꯗꯒꯤ ꯁꯟꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯨꯅ ꯁꯟꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯑꯣꯛꯅꯈꯤ꯫ ꯑꯗꯨꯅ "ꯏꯅꯦꯝꯄꯣꯛ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯂꯝ ꯀꯣꯜꯂꯤꯕꯤ ꯂꯝꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯈꯤ, "ꯅꯤꯄꯥ ꯑꯗꯨꯅ ꯐꯨꯈꯤꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯥ?" ꯃꯈꯣꯏ ꯑꯅꯤꯅ, "ꯏꯅꯦꯝꯄꯣꯛ, ꯁꯥꯎꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯥꯅ ꯐꯨꯈꯤꯕꯗꯨ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯐꯨꯈꯤꯕꯅꯤ. ꯀꯔꯤ ꯊꯣꯏꯅ ꯁꯥꯎꯔꯨꯅꯤꯡꯉꯥꯏ ꯂꯩꯇꯦ" ꯈꯨꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯏꯅꯦꯝꯄꯣꯛ ꯀꯧꯔꯤꯕꯗꯤ?" ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯝꯖꯔꯛꯈꯤ, "ꯍꯣ ꯏꯅꯦꯝꯄꯣꯛ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ. ꯃꯔꯝ ꯑꯁꯤꯅ ꯏꯅꯦꯝꯄꯣꯛꯄꯨ ꯍꯦꯛ ꯎꯖꯕꯗ ꯏꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯏꯅꯦꯅꯤ ꯈꯟꯖꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯅꯦꯝꯄꯣꯛ ꯍꯥꯏꯅ ꯀꯧꯖꯕꯅꯤ. ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯏꯅꯦꯝꯄꯣꯛꯅ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯖꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ, "ꯐꯔꯦ, ꯅꯈꯣꯏꯅ ꯅꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯅꯅꯦꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯈꯜꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯑꯅꯤꯅ ꯏꯅꯦ ꯍꯥꯏꯅ ꯀꯧꯖꯔꯣ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯣꯛ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯛꯈꯤ꯫ "ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯅꯨꯄꯤꯁꯤꯡꯗ ꯀꯧꯒꯗꯧꯕ ꯃꯤꯡꯒꯧꯅꯤ. ꯑꯩꯗꯤ ꯏꯆꯥꯁꯨ ꯂꯩꯖꯗꯦ. ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯄꯣꯛꯄ ꯌꯥꯅꯤ ꯈꯟꯈ꯭ꯔꯒꯦ. ꯅꯈꯣꯏꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯜꯂꯨꯔꯒꯅꯨ. ꯅꯅꯦ ꯑꯩꯍꯥꯛ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯤ, ꯀꯥꯎꯒꯅꯨ." ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯞꯂꯒ, "ꯏꯅꯦ, ꯅꯍꯥꯛꯇꯤ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯏꯅꯦꯒꯤ ꯌꯨꯝꯅ ꯀꯗꯥꯏꯗꯅꯣ?" ꯍꯪꯖꯔꯛꯈꯤ꯫ ꯍꯅꯨꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ, "ꯏꯅꯦꯗꯤ ꯅꯍꯥꯟ ꯃꯈꯩ
nakhoi mamagi mayumda lairubani. Aduna nakhoi nama napa ibung ipa sing aduna laikidaba matam aduda ine lakpa ngamkidabadagi thenhaudre. Nakhoi mamadusu laikidraba matung asida makhoi unarubani khanduna lakpadadi makhoi di sikre. Masa angang ani aduna kungi sanseduna lai haibadagi aihak nakhoi ani gi sak puraktuna nakhoi ani bu thiraklibani hek haire. Hanubidugi wadu taraga saunu amasung tonu anidu manegi fiji pairaga mama mapa singa dubu kauraduna kablakle. Ha pale mapokpi ha panthau apokpa nakhoi ga pongmina bainena laibak thiraba akhoi bu thibirakpa sibu yengbiraga inege mafamda afaba mangol pinabirau haijarakhi. Makhoi angang aniduna hanubina maneni hairubadagi mama mapa sing ningsinglaktuna kabliba matawadu uraga hanubigi thamoi puba ngamdana asumna hairakhi. Nakhoi animak waruraganu haujiti ini lakledana aduna aina purakliba sak asi saro aduga ine wa haige taw. Nakhoi anina san senpam asidagi khara lamna leiriba singkong asida inegi lainaba sangmasa amadang saduna thamu. Aina mafam asida leiraga nakhoigi numit khudingi sak thongduna pijagani hairakhi. Hanubigi wadu taraga makhoini na haijarakhi. Ine san singa sidi aikhoina singya asida satkringaida mana thokpa satkrabadi khungi misingna yamna saunagani hairaklabada hanubi aduna asumna hairakhi. Nakhoi anina sang saba satkringaida nanena sansing asi amata soi thoktana sengani sangidamak nakhoi ani waruraganu hairakhi. Makhoi anina mo hairakhi ine karigino inena nadom laigadori babu aikhoi ani galoinana yumda laiminaraga loredana hairaklabada mani aduna iyasa ine di yum palorabadina nakhoiga punna laiminaba tarabadi mina makhoigi mani asisu halaktuna lairi haina duna mina aikhoi bu sitloi aduna ine na hairiba sitau mafam asidi ahangba mi tadabanina aikhoi ahumna su nomduna nungaina leithoksi haire. Hanubi aduna haibadu yaraduna nipa masa ani aduna mapa singa pominaba maneni khanjaduna mana haiba khudimak yare. Makhoi anina singkhong manakta manegi khangpok phajaba ama seksina saduna makhoi anina nongma nongmagi sak thongnaba saksang sing thamnaba singai phau thamnaba phaugai mathang saduna ningthina lamtu pumnamak semjan sajanduna manegidamakta thamle. Asumna makhoi anina khungi san senba lakpa matam pumnamakta san singadu sanjabungda thanamlaga manegi nakta satuna yo thang paiduna matamgi thaba yapa pot khudimak achauba lamjaw aduda mani aduna takpibagi matungina thaduna numit taramdaida san singdu hoiduna makhoi gi khunda chali. Makhoi anidu marup hainabadu manena taraga nungairaktabadagi makhoi anida sumna hairakhi. Nakhoi ani khangadabadagi marup haina kaunaribadu ngasidagi kaunaba yadre. Nakhoi anidi nachina nauni nakhoi bo pokpa singa du machen manauni aduna nakhoi ani su nachina nau thui tonu nangondagi saunu kauba sina tha khara halli aduna tonu nangna nayamba saunu da tada haina kaugadabani haire. Mane ki wadu targa tonu kauba aduna saunu yenglaga tada haina kaujaraga khurumjare. Saunu na tonu bu konghat piraga iyambagi bungo isini nauna laibak thibadagi ngasi phauba isini nauni haiba khangnadana leiramlibani. Haujikti aikhoi waningai leitre ipa ima saklaba ini ama aikhoi ani bu yokpinaba leirabanina aikhoi ani ine da hangjaraga khungi sansen basi toktuna ine gi nakta leiduna ishagi oiba thabak surasi lau singsu lamjao si koktoktuna phau tharasi hairakhi. Makhoi anina maneda makhoi mayamgi sansen batoktuna
ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯁꯨꯔꯒꯦ, ꯐꯧꯁꯨ ꯈꯔ ꯊꯥꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯦ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯐꯕ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯟꯅꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯁꯟ ꯁꯦꯟꯕꯒꯤ ꯊꯕꯛꯇꯨ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯔꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ 5ꯅꯤꯗꯪꯗꯤ ꯁꯦꯟꯈꯣ, ꯈꯨꯟꯒꯤ ꯃꯤꯁꯤꯡꯒ ꯑꯃꯨꯛꯇ ꯈꯟꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯟꯁꯤꯡꯗꯨ ꯁꯦꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯟ ꯁꯦꯟꯕ ꯇꯣꯛꯇꯨꯅ ꯆꯤꯡꯌꯥ ꯑꯗꯨꯗ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯂꯧ ꯎꯕ ꯌꯥꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯐꯧꯁꯨ ꯊꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯜꯂꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯈꯜꯂꯤꯉꯩꯗ ꯆꯤꯡ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯥꯗ ꯊꯛꯇꯨꯅ ꯅꯨꯃꯤꯠ 2 ꯆꯪꯅ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯝꯗ ꯇꯥꯕ ꯃꯤꯁꯤꯡꯒꯤ ꯂꯩꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯆꯤꯡꯂꯣꯟ ꯑꯃꯒꯤ ꯋꯥꯡꯃꯗ ꯇꯥꯕ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯨ ꯑꯣꯏꯕ ꯃꯤꯁꯨ ꯆꯥꯕ ꯍꯤꯡꯆꯥꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯤ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯀꯤꯅꯔꯛꯇꯨꯅ ꯄꯨꯟꯅ ꯇꯥꯁꯟꯗꯨꯅ ꯂꯩꯅꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯅ ꯅꯣꯡꯃ ꯃꯤ ꯐꯥꯕ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯥꯟꯕ ꯈꯨꯜꯂꯥꯛꯄꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯅꯤꯁꯤꯕꯨ ꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯔꯥꯅꯤ ꯑꯣꯏꯍꯟꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯀꯤꯅꯔꯗꯨꯅ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯨꯗ ꯅꯣꯝꯗꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯋꯥꯅꯔꯕꯗ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯨꯗ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯅꯤꯗꯨꯅ ꯈꯟꯅꯔꯛꯈꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯅ ꯇꯝꯕꯤꯔꯝꯂꯤꯕꯅꯣ! ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯒꯤꯗꯃꯛ ꯈꯨꯡꯒꯪ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟꯗꯣꯛꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯔꯝ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯈꯣই ꯑꯅꯤꯕꯨ ꯃꯤ ꯆꯥꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯠꯇꯕ꯭ꯔꯥ? ꯏꯄꯥ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯕꯨ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤ ꯃꯇꯝ ꯁꯨꯗ꯭ꯔꯤ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯁꯤꯡꯕꯨ ꯊꯦꯝꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯦ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯄꯥ ꯈꯨꯜꯂꯥꯛꯄꯅ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯇꯥꯖꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ꯫ ꯇꯝꯗ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ, ꯄꯨꯛꯆꯦꯜꯁꯨ ꯆꯥꯎꯏ ꯍꯥꯏꯅꯩ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯨꯝ ꯊꯥꯎ ꯆꯥꯅꯕ ꯄꯣꯠ ꯆꯩꯁꯨ ꯍꯦꯛ ꯂꯧꯔꯨꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯖꯍꯧꯏ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯝꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯔꯨꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯥꯎ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯁꯤ ꯑꯗꯨꯅ, ꯐꯔꯦ ꯏꯕꯦꯝꯃ, ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯆꯠꯈ꯭ꯔꯁꯤ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯤꯅ ꯂꯣꯟꯅ ꯃꯐꯝ ꯑꯗꯨ ꯀꯅꯥ ꯈꯪꯍꯜꯂꯝꯗꯅ ꯇꯝꯒꯤ ꯃꯤ ꯇꯥꯕ ꯂꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯅ ꯎꯔꯛ ꯐꯥꯎꯗꯨꯅ ꯅꯨꯃꯤꯠ 2 ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯇꯝꯒꯤ ꯈꯨꯟꯁꯤꯡ ꯇꯥꯔꯤꯕꯗꯨ ꯎꯔꯛꯂꯦ꯫ ꯃꯈꯣꯏꯅ ꯑꯋꯥꯡꯕꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯇꯝꯒꯤ ꯂꯝꯁꯤꯡ ꯑꯗꯨ ꯎꯔꯛꯄꯗ ꯃꯄꯨꯛꯅꯤꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯔꯛꯇꯨꯅ ꯏꯕꯦꯝꯃ ꯏꯆꯤꯟ ꯏꯅꯥꯎ ꯆꯤꯡꯈꯣꯡꯗ ꯊꯨꯡꯂꯨꯔꯁꯤ ꯑꯗꯨꯒ ꯇꯝꯒꯤ ꯈꯨꯟꯗ ꯆꯪꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯇꯧꯔꯁꯤ ꯈꯟꯅꯗꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯆꯥꯎꯅꯨ ꯑꯃꯁꯨꯡ ꯇꯣꯅꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯨꯡꯂꯨꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗꯨ ꯑꯋꯥꯕ ꯈꯔ ꯐꯖꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯦ, ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ, ꯆꯥꯗꯕꯁꯨ ꯅꯨꯃꯤꯠ 2 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯈꯣꯏꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯔꯕꯗꯤ ꯈꯔꯇ ꯄꯤꯖꯕꯤꯌꯣꯕ ꯍꯥꯏꯔꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ, ꯏꯕꯦꯝꯃ ꯑꯅꯤ,
Nakoi anibu kari lamdagino kadai tana satke hairibano lao lao ima na sak pirage haiduna imungda sangkhraga haujikta thongba sa insang puthoraktuna makoi anibu mabuk thanna pijabire makoi anidu sagadu mabuk thanna saraba matungda numinini aihing nungthil khaktana salakpagi saktu saraba matung aduda yamna tumningba phawraktuna makoi ani thariba phak aduda ningaidana tumduna leikhre madawadu uraga lam konbi hanubi lam laima aduna kayada nungsikhrabano makoi ani sisu aigi inai oigadoribani makoi ani mak aibu thibada kayada wakhrabano tumjaro awaba khara handoksaro adubu nakoi ani na wagadaba sarukti kharari leiri adubu aigi nakte yauraklabanina nakogi awaba kokadaba kuiraktre hairaga hanubi aduna makoi ani da munna yengduna mapuning nungsina lei asomdana laba amadi lanchak kauba hingsaba ani aduna nupi macha ani si khunduda leitre haibasi khangladuna sarui khunda changduna hairakhi hai sarui khungi khulakpa nangna nasa saudri haiduna leiraga haujingna nasa sing adu thaidoktuna lehenkhre aikoi anida nangna minamduna nasa sauba ngahenkhibagi amadi sauraba matamda nangna thaidoktuna thamkhibagi khulakpi nakoi animak aikoi isininauna phaduna nasa puthoktriba phawba thamgani nasa puthoktuna piraba matamda nakoi anibu thadokpigani haire hingsaba sing adugi wadu taraga khulakpana hairakhi nakoi anidi tauriba pumnamak loina khangbani aikoi anidi isanupi anidu nakoi akanba anida pijage khanduna atopa mi singa unhandana khungi mi singna sangduna thamleibani adubu numit ninigi mabangda ahingda makoi animak leiramdrabada aikoi khungi mipung khudingna yamna wana makoi gi leifam thiribani nakoi anidi asumara loina khanglibani aduna asumba khangdana aingonda karigi dandi tawgadoribano nakoina muna yengduna wafam adu hayu dharma yaudaba wafamdi haiganu hairabada laba lanchak kauba hingsaba masin manauna mana hairibasi sumbra haina yenglabada loina ure masanupi aniduna lona satkribadu uraga thoina saudre matanga swaida wari sigi ahanba saruk loisinjare ani suba sarukda mayamga punha amuk thengnaminarasi